Manipur da ihan hanba khwaidagi chawba arda Mechendra Sana Yoga Asana Pangthok lagani lakliba me gi tarik tara nomaijing numit ki ayuk pung taruk taba matamda Kakching Chumnang Laikai Dipa opposite parengda leiba Chumnang Laikai Community Hall da Kakching District Yogasna Sports Association Kakching na sinduna International Day of Yoga 2026 ki 100 days ki countdown gi manung channa amadi Mother's Day gi thoramga mari leinana Manipur gi puwari da ihan hanbo oina mapham amadi pungpham amatada Ardha Mechendra haiba Masana si khaktang mi masing khwaidagi yamna sananabagi thoram ama pangthok lagani haina association asige general secretary Naurem Ekena kudek piduna thadorakpa cherola mana phongdorakli cherolas na makha tana hai thoram asibu saruk yaning basingna mobile number 8974229986 natraga 8296328891 da megitak amadagi nipan pawagi manungda isa gi ming pisilakna ba amadi akupa marol khangbi ba yagani haina su phongdorakli